Government of India amasung Manipur Leingakna tongan-tonganba scheme Singdi khuthangda Ngamee Sing yaiphanabagi dama Khudongchaba kaya pirabasu Thoubal District ki Wangjing Tentha AC ki manung chanba Tekcham Heikrujam Leirak ki Pari Henbagi Ngamee Singdi ngasi phaoba Khudongchaba Amata phangdana leiri haina maikei asomgi Ngamee Singna phongdorakli Tekcham Heikrujam Leirakta nga farm tawriba Ngamee Singa ngasi paumi Singa unaba amada khuman yaima maibam koba Ngamee amana hai Tekcham Heikrujam Leirak ki Lausipa tabada leiba Pari henbagi Ngamee Singna haukiba chahi kunthrarom asida awaba kaya mayoknaduna laklei mafam asigi lambi thong adugi matik phatre ising ichau thorakpada haulo khong mathakta thong amata leitaba amade lambi phattabana maram oiraga nga faraga pukhalakpham leitabana Ngamee Singda awaba mayokna hali haukiba chahi kunthrarom gi mamangdagi haulo khong mathakta thong ama sabiyu loinana lambi sembiyu haiduna Manipur leingak amadi mari lainaba department singda taknaduna lakli adubu ngasi phaobada thabak paikhalaktrි masimag yamna laibak thibani handak tha ahum mari gi mamangda thokiba ising ichau aduna maram oiraga mafam asigi Ngamee Singna matam amade sel kaya changna wana yoglakpa nga sing loina chenthokre basina nga gi farm tawduna imung manung pujaramba amade angang sing mahai tamhalamba do ngamdabagi phibam amada leire maramaduna Ngamee sinmi singna thengnariba awaba kaya si ubiduna Manipur leingak amade mari leinaba department na athubada mideng changbiyo leingakna Ngamee Singda tongan-tonganba scheme kaya gi khuthangda piriba Khudongchaba sing asi phangnaba mari leinaba che chang sing thajillabasu ngasi phaoba phangba leitri Leingakna mafam asigi lawmi singdasu Khudongchaba sing asi phanganbiu haina mahangna makha taki nga masa yenbasu thungde imba manungi saukhatpa mayamninda pukhida kaida thadai haibadi fishery department gi kai sinba kaibadi yamna tai aduga nga sa kan honadana wana sunomaga masa masu mai masung tamna thai honariba mipan dangna suriba singdadi karimte miyengji changhin birakpagi government na ngasi bawda ngasi gi Wangjing Tentha de leiriba areas de leiminariba lawrup majingna oiriba akoji Tekcham masde leiriba kangu sing ngasi bu facility phangde Wangjing Tentha kendra sida sunomaga leiriba facility department gi kaigum phangde isinau jingse huji wana akoi sunomaga am pankhalei nga sa amata leinadre hapa khallaga su loina chatkhre togi matik cham ngalingai matamda chingkakpi hariba sida tokthok piramna government yengsin bidana nganta to biramagade aduki matik su chauroi tham hen mapung phana adam chaudre leiba kalapna karina khar senra koi khaina khona dana mayam problem na tawraga wana muk tawraga kona tapna kangbadu di senba lorakanda tawbanina lal lorakanda section bagi phibam du ta dana koi chi kok hapaido awabadu ham thengna oi